mayam chene asina ngasi mu biking gi episode 27 adu puduna lakjare mamangi episode singdu yengbidaba yawragadi soidana yengbiyu wari isi mapung phana bab tanabagi dama haijabani ikoina mamangi episode gi khangkhre Frokina singda tawba yaba kairang mayam saduna Paris ta landaba hawragani haiduna city sibu makhoi mayam changdana yengduna laikhraga episode adu loisan khibani madugi makha episode 27 asigi ahanba sin asida Froki si magi oiba lai khara khoiramduna mana sajariba isingda tawba yaba kairak sing asi Paris ki city duda punabagi damak sem saduna leiri somdana regna gi kangu sing asi magi khuchabi khulai sing paina duna warasi taunabagi damak chanaba haukhre regner su mayam sina loisanari bisi yengduna wakhanna makhanduna leiri bion su magi tim kharaga masada yepsan gadaba khulai sing loina yepsanduna tholakli regner su ithesna sirambalik asi pairambadagi mahaki thang asi oina paikhattuna bion gi matung inaduna chatkre Froki su mahakna sajariba isingda tawba yaba kairak sing asi lepa leitana saduna isingda thadanaba thorang tawduna leiri Rolo su mahaki oiba phuri lokthokpa kangu khara tim ama sagattuna pangal thona oiba yaba wahi kya phongdoktuna mayam sida thona hapiduna Paris ki city si tamna chatpa haukhre makhoi mayam si hojik makhoi gi ja sing si tongduna law khongduna city si tamna thaujankhre somdana legar tha amadi kafna luchingba makhoi gi kangu kharana city sigi kangphan ga samnariba thong asida attack tawnabagi damak lagli somdasu Paris ki praja miyam asi awanglam gi mi singna attack tawrakadore pau tabadagi lanmi sing asina praja singsi makhoi gi thong manung asida mapanda leitana ba haiduna pulap changchallaga bridge asigi thong si chena thingjanduna laikre nupi angang kharadi jensen ban ngawdabadagi mapan sida lehawsu yauri hojik Paris ki lanmi singi sena oiriba Roland ko bani pa masu yauri Rolanda Odona awanglamgi mi sing adu city sida naksalakringaida yari khai tena kaptuna hana bo hono hayu aikoina angamba upai tawduna makhoibu city sida sungchang changan ba yadawan aina harisi yan tare ko hairi Rolanda aina upai tawduna angam bi thak to honaduna makhoibu city sida changdana ba aisu honnage haikre hojik legar thagi kangu sidi thong makong asida law khongduna changnarakli masida Paris ki lanmi kharana tenjai mayam kapthoroktuna attack tawba haurakle masidagi legar thana su mahaki miyoi sing asida henna naksan khidana ba yathang piri somdasu Frokina saba chawraba kairak sing asi makhoi gi ja sing asina mayam changduna chingduna laklaga city sida sumsum naksalagli legar thawasu thongsi tana changsanba yanabagi damak chungoi mayamna punsanduna saba nakhanama thongsi tamna sumsum thangjalagli masida mathaktagi Paris ki lanmi sing asina ten kaptharaktuna mi mayam su hale aduga makharomdagi su legar thawaina ten kapada Paris ki lanmi amani budisi adubu makoidi makhundagi kapthorakpanina mapalomdagi kapliba ten sing asidi changsanba pak hekta ngamde legar thawaina nakhanasi thongsi tamna pusalaklaga manungsida thongsi thugaina bidamak utup amana moi mayam changdana thinba haukhre manunglomnasu Paris ki lanmi sing asina thongji hena mapangan kannabagi damak u mayam ngaksalam isingi maigai somdana Rolo hoi regner hoi sina makhogi wanglaba kairak sing asi wal maya asida sumsum thaujanduna mayam si kakhanaba kanna hotnari adubu Paris ki lanmi sing asina ten mayam kaptharakpadagi regner gi kangu si pangsida siri legar thawasu makhoina phana kanna hotnaduna thongsi thugaina hotnarabasu thongsidi machi lengu haiba yadre masidagi kafna makhoina tawriba niyom asi hongthoji haiduna thauri yawa ta anina thongsi phawdoknaba amuk thinjalagli somdana Rolo hoi bion hoina kairak asida mi mayama kakhalalabasu mathaktagi Paris ki lanmi sing asina kaktharakpana hele somdana Paris ki ningthau Charles asidi mark chama upsanduna mahaki singasan asida phamduna yam pakhatna leiri mahaki machanupi Gislana mu lanmi mayam asida isorgi oiba phirana ma chingkhatuna uhallaga thauna piba wahai kaya ama laurakli masidagi makhoigi lanmi sing asisu siba nawa khangdana regner gi kanguna kakhalikhleba asi hatpa tuppa mayam tawkre legar thawai ka hoisu makhoina phujelebe ta asi thongsida phawdoktuna sagon tawduna thong asibu chingthoktuna phakaina bo honakhre makhoina thawrang singse tawrabasu mathaktagi Paris ki lanmi sing asina ten kap tharaktuna makhoigi mi sing asi hatpa tuppadi lepa leiti hojik thong asi mapangan adukki matik kanba maramna makhoigi sagon ani senadi chingthokpa ngamdre masidagi mi sing asisu yausanduna thong asi namdana phakaire makhoina thong asi phakaire haiduna harauduna manung sida chensalubadadi thongi marin asida lanmi amata leramdre adubu horiki machanupa Elenderna luchingduna makhun asida mokhoi mayam punna chensalagli makhoina sumsum chensalakpada thong asi heklan thoamdaida Paris ki lanmi singna tenjai amadi ta sing kapa yaba khulai ma sinaduna legar thawina changuriba mapa asida tapna likhalagli masidagi kafna legar thabudi mafam sida changkhidanaba
ꯀꯣꯟꯗꯨꯅ ꯆꯤꯡꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯡ ꯊꯥꯗꯨꯅ ꯆꯦꯟꯁꯜꯂꯨꯔꯤꯕ ꯅꯤꯡꯊꯧ ꯍꯣꯔꯤꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯦꯂꯦꯟꯗꯔꯁꯤꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯐꯥꯎꯒꯠꯂꯛꯂꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯎꯔꯨꯕꯗ ꯄꯥꯈꯠꯇꯨꯅ ꯃꯍꯥꯛꯁꯨ ꯃꯤꯔꯛꯁꯤꯗ ꯍꯟꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯆꯦꯟꯕ ꯅꯪꯍꯧꯗꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗꯤ ꯇꯦꯟꯖꯩꯁꯤꯡꯁꯤ ꯑꯃꯗꯤ ꯊꯥꯁꯤꯡꯁꯤ ꯀꯥꯞꯊꯣꯔꯛꯇꯨꯅ ꯂꯩꯒꯔꯊꯥ ꯑꯃꯗꯤ ꯀꯥꯐꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯄꯥꯛꯇꯛ ꯁꯤꯕ ꯍꯧꯔꯤ ꯁꯣꯝꯗꯁꯨ ꯐ꯭ꯂꯣꯀꯤꯅ ꯁꯥꯔꯤꯕ ꯀꯩꯔꯥꯛꯁꯤꯡ ꯑꯁꯤꯗ ꯊꯥꯎ ꯃꯌꯥꯝ ꯍꯩꯖꯤꯜꯂꯛꯇꯨꯅ ꯃꯩ ꯊꯥꯕ ꯍꯧꯔꯛꯂꯤ ꯃꯁꯤ ꯎꯕꯗ ꯐ꯭ꯂꯣꯀꯤꯁꯨ ꯄꯥꯈꯠꯇꯨꯅ ꯃꯍꯥꯛꯅ ꯇꯧꯔꯨꯔꯤꯕ ꯄ꯭ꯂꯥꯟ ꯑꯁꯤ ꯐꯦꯜ ꯑꯣꯏꯔꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯈ꯭ꯔꯦ ꯃꯤꯌꯥꯝꯁꯤꯅ ꯃꯩ ꯆꯥꯛꯇꯨꯅ ꯃꯊꯛꯇꯒꯤ ꯇꯥꯔꯛꯄꯁꯤ ꯔꯦꯒꯅꯔꯅꯁꯨ ꯎꯔꯤ ꯑꯗꯨꯒ ꯐ꯭ꯂꯣꯀꯤꯅ ꯌꯥꯝꯅ ꯀꯤꯅ ꯂꯣꯠꯇꯨꯅ ꯂꯩꯕ ꯑꯁꯤ ꯔꯦꯒꯅꯔꯅ ꯐ꯭ꯂꯣꯀꯤꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯃꯍꯥꯛꯁꯨ ꯆꯪꯁꯟꯈ꯭ꯔꯦ ꯔꯣꯂꯣꯒ ꯕꯤꯌꯣꯟꯒꯁꯨ ꯃꯈꯣꯏꯅ ꯊꯥꯒꯠꯂꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯌꯧꯕ ꯉꯝꯗꯕꯤꯗ ꯁꯨꯝ ꯇꯥꯔꯛꯄ ꯑꯁꯤꯗ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ ꯔꯣꯂꯣꯅ ꯑꯀꯣꯏꯕꯁꯤꯗ ꯁꯨꯝ ꯌꯦꯡꯉꯛꯄꯗ ꯉꯁꯥꯏ ꯒꯤꯁꯂꯥꯅ ꯆꯤꯡꯈꯠꯇꯨꯅ ꯂꯩꯔꯤꯕ ꯐ꯭ꯂꯦꯛ ꯑꯁꯤ ꯎꯔꯦ ꯔꯣꯂꯣꯅ ꯃꯁꯤ ꯇꯥꯟꯅ ꯆꯪꯁꯟꯅꯕꯒꯤꯗꯃꯛ ꯃꯍꯥꯛ ꯑꯣꯏꯅ ꯀꯥꯈꯠꯈ꯭ꯔꯦ ꯕꯤꯌꯣꯟꯁꯨ ꯑꯇꯣꯞꯄ ꯀꯩꯔꯥꯛ ꯑꯃꯗ ꯃꯥ ꯑꯣꯏꯅ ꯀꯥꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯄ꯭ꯔꯕ ꯀꯥꯈꯠꯂꯝꯃꯤ ꯔꯦꯒꯅꯔꯁꯨ ꯃꯆꯥꯅꯨꯄꯥ ꯕꯤꯌꯣꯟꯅ ꯃꯊꯛꯇ ꯀꯥꯈꯠꯈꯤꯕ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯆꯦꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯨꯡ ꯏꯜꯂꯛꯂꯤ ꯔꯣꯂꯣꯅ ꯀꯩꯔꯥꯛꯁꯤꯗꯒꯤ ꯄꯦꯔꯤꯁꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒ ꯂꯥꯝꯗꯨꯅ ꯐꯥꯏꯠ ꯁꯨꯝ ꯇꯧꯔꯝꯕꯗꯒꯤ ꯃꯍꯥꯛꯅ ꯇꯣꯡꯂꯤꯕ ꯀꯩꯔꯥꯛ ꯑꯁꯤ ꯄꯦꯔꯤꯁꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯎ ꯑꯃ ꯇꯧꯗꯨꯅ ꯏꯟꯊꯣꯔꯛꯂꯤ ꯃꯁꯤꯗꯒꯤ ꯔꯣꯂꯣꯁꯨ ꯇꯥꯔꯛꯇꯨꯅ ꯏꯁꯤꯡ ꯑꯁꯤꯗ ꯎꯄꯥꯏ ꯂꯩꯇꯅ ꯂꯨꯞꯊꯔꯤ ꯕꯤꯌꯣꯟꯒ ꯔꯦꯒꯅꯔꯒꯁꯨ ꯃꯊꯛꯁꯤꯗ ꯌꯧꯁꯜꯂꯛꯇꯨꯅ ꯃꯌꯥꯝꯁꯤꯒ ꯐꯥꯏꯠ ꯀꯟꯅ ꯇꯧꯔꯤ ꯔꯦꯒꯅꯔꯅꯁꯨ ꯒꯤꯁꯂꯥꯅ ꯆꯤꯡꯈꯠꯂꯤꯕ ꯐ꯭ꯂꯦꯛ ꯑꯁꯤ ꯂꯧꯊꯅꯕ ꯑꯃꯗꯤ ꯒꯤꯁꯂꯥ ꯑꯃꯗꯤ ꯑꯣꯗꯣꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯂꯥꯟꯃꯤꯁꯤꯡꯁꯤ ꯍꯥꯠꯇꯨꯅ ꯁꯨꯝ ꯆꯪꯁꯜꯂꯛꯂꯤ ꯔꯦꯒꯅꯔꯒꯤ ꯊꯧꯅꯥ ꯐꯔꯕ ꯃꯑꯣꯡꯁꯤ ꯎꯕꯗ ꯑꯣꯗꯣꯒ ꯒꯤꯁꯂꯥꯒꯗꯤ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯔꯦꯒꯅꯔꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯄꯦꯔꯤꯁꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯍꯥꯠꯄ ꯌꯥꯕ ꯍꯥꯠꯂꯕ ꯃꯇꯨꯡ ꯒꯤꯁꯂꯥꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯌꯧꯔꯝꯗꯥꯏꯗ ꯂꯥꯟꯃꯤ ꯈꯔꯅ ꯃꯊꯛꯁꯤꯗꯒꯤ ꯏꯟꯊꯔꯛꯄꯗꯒꯤ ꯔꯦꯒꯅꯔꯁꯨ ꯇꯥꯔꯛꯂꯤ ꯀꯩꯔꯥꯛꯁꯤꯡ ꯑꯁꯤꯗ ꯌꯩꯗꯨꯅ ꯇꯥꯔꯛꯄꯗꯒꯤ ꯔꯦꯒꯅꯔꯁꯨ ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯤ ꯐ꯭ꯂꯣꯀꯤꯅ ꯃꯩ ꯆꯥꯛꯂꯕ ꯃꯍꯥꯛꯀꯤ ꯀꯩꯔꯥꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯑꯦꯊꯦꯜꯁꯇꯦꯟꯗ ꯉꯥꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯏꯁꯣꯔꯅ ꯃꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯀꯞꯆꯗꯨꯅ ꯃꯊꯟꯇ ꯁꯣꯁꯥꯏꯠ ꯇꯧꯅꯕꯁꯨ ꯍꯣꯠꯅꯔꯤ ꯍꯧꯖꯤꯛ ꯔꯦꯒꯅꯔ ꯍꯣꯏꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯈꯜꯂꯒ ꯆꯪꯉꯨꯕ ꯂꯥꯟ ꯑꯁꯤ ꯏꯊꯥ ꯊꯥꯖꯗꯅ ꯃꯥꯏꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯁꯣꯝꯗꯁꯨ ꯂꯩꯒꯔꯊꯥ ꯍꯣꯏꯅ ꯁꯤꯇꯤꯁꯤꯗ ꯆꯪꯁꯟꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏꯅꯁꯨ ꯋꯥꯜ ꯑꯁꯤ ꯂꯥꯟꯁꯟꯕ ꯉꯝꯗ꯭ꯔꯦ ꯃꯈꯣꯏꯒꯤ ꯃꯤꯁꯨ ꯇꯪꯈꯥꯏ ꯑꯃ ꯍꯦꯟꯅ ꯁꯤꯈ꯭ꯔꯦ ꯔꯦꯒꯅꯔꯁꯤ ꯍꯧꯖꯤꯛ ꯃꯁꯥꯗ ꯌꯥꯟ ꯂꯥꯛꯇꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯏꯅ ꯄꯨꯛꯇꯩ ꯇꯩꯗꯨꯅ ꯍꯧꯒꯠꯂꯛꯂꯤ ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯄꯗ ꯃꯆꯥꯅꯨꯄा ꯕꯤꯌꯣꯟꯅ ꯇꯥꯗꯨꯅ ꯂꯩꯕꯁꯤ ꯎꯔꯦ ꯃꯁꯤꯗ ꯃꯥꯅ ꯁꯣꯛꯅ ꯉꯝꯗꯅ ꯆꯦꯟꯁꯟꯗꯨꯅ ꯃꯆꯥꯕꯨ ꯍꯧꯒꯠꯂꯝꯃꯤ ꯑꯗꯨꯕꯨ ꯕꯤꯌꯣꯟꯒꯤ ꯃꯅꯒꯟꯗ ꯇꯦꯟꯖꯩ ꯀꯌꯥ ꯑꯃꯅ ꯄꯥꯟꯗꯨꯅ ꯕꯤꯌꯣꯟꯁꯤ ꯁꯤꯅꯤ ꯆꯪꯅꯤ ꯈꯪꯗꯕꯤꯗ ꯂꯩꯔꯤ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯄꯦꯔꯤꯁꯀꯤ ꯅꯤꯡꯊꯧ ꯆꯥꯔꯂꯤꯁ ꯑꯁꯤꯅ ꯂꯩꯒꯔꯊꯥꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯑꯝꯕ ꯁꯤꯍꯧꯔꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯌꯦꯡꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗꯤ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯕ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕ ꯃꯤꯒꯨꯝꯕ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯅꯤꯡꯊꯧ ꯆꯥꯔꯂꯤꯁ ꯑꯁꯤ ꯂꯥꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯥꯏ ꯈꯣꯔꯝꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯆꯔꯆ ꯑꯁꯤꯗ ꯆꯪꯉꯛꯂꯤ ꯃꯁꯤꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅꯁꯨ ꯃꯍꯥꯛꯄꯨ ꯑꯣꯛꯇꯨꯅ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ ꯃꯊꯪꯗꯅ ꯃꯆꯥꯅꯨꯄꯤ ꯒꯤꯁꯂꯥꯁꯨ ꯑꯃꯨꯛ ꯆꯪꯉꯛꯂꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯈꯣꯏꯒꯤ ꯏꯁꯣꯔꯒꯤ ꯐꯤꯔꯥꯟ ꯑꯁꯤ ꯑꯃꯨꯛ ꯄꯣꯔꯛꯇꯨꯅ ꯂꯥꯏꯁꯪ ꯑꯁꯤꯗ ꯑꯃꯨꯛ ꯊꯝꯂꯤ ꯑꯗꯨꯒ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯒꯤ ꯃꯃꯥꯡꯗ ꯃꯄꯥꯕꯨ ꯂꯥꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯄꯒꯤꯗꯃꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯍꯧꯖꯤꯛ ꯂꯥꯏꯁꯣꯟ ꯏꯁꯩ ꯁꯛꯇꯨꯅ ꯃꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯕ ꯑꯁꯤ ꯍꯧꯈ꯭ꯔꯦ ꯁꯣꯝꯗꯁꯨ ꯕꯤꯌꯣꯟ ꯑꯁꯤ ꯃꯄꯥ ꯔꯦꯒꯅꯔꯅ ꯃꯈꯣꯏꯅ ꯀꯦꯝ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯤꯡꯗꯨꯅ ꯄꯣꯔꯛꯂꯤ ꯔꯦꯒꯅꯔꯁꯨ ꯍꯧꯖꯤꯛ ꯃꯊꯛꯇ ꯇꯥꯔꯛꯈꯤꯕꯗꯒꯤ ꯃꯁꯥ ꯑꯁꯤ ꯃꯅꯨꯡꯗ ꯌꯥꯝ ꯊꯤꯅ ꯁꯣꯛꯂꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯇꯦ ꯃꯍꯥꯛꯅ ꯉꯝꯗ ꯃꯆꯥꯁꯤꯕꯨ ꯃꯊꯋꯥꯏ ꯀꯟꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯂꯥꯏꯌꯦꯡꯐꯝ ꯑꯁꯤꯗ ꯄꯨꯔꯒ ꯂꯥꯛꯂꯤ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯀ꯭ꯔꯦꯇꯦꯀꯠꯇ ꯑꯃꯨꯛ ꯂꯥꯛ ꯃꯁꯤꯗ ꯆꯤꯡꯗꯣꯡ ꯑꯁꯤꯗ ꯕꯤꯌꯣꯟꯒꯤ ꯅꯨꯄꯤ ꯄꯣꯔꯨꯟ ꯑꯁꯤ ꯀ꯭ꯔꯦꯇꯦꯀꯠ ꯁꯤꯇꯤꯗ ꯂꯥꯞꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤ ꯀ꯭ꯔꯦꯇꯦꯀꯠꯄꯨ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯠꯈꯤꯅꯕ ꯊꯣꯛꯂꯛꯂꯕꯅꯤ ꯄꯣꯔꯨꯟꯅ ꯀ꯭ꯔꯦꯇꯦꯀꯠꯄꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯝꯃꯒ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯁ꯭ꯂꯣꯛꯅ ꯄꯣꯔꯨꯟꯒꯤ ꯑꯉꯥꯡ ꯑꯁꯤ ꯀꯞꯄꯛꯄꯗꯒꯤ ꯍꯧꯒꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯄꯣꯔꯨꯟꯕꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯁ꯭ꯂꯣꯛꯅꯁꯨ ꯈꯪꯉꯦ ꯄꯣꯔꯨꯟ ꯑꯁꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯁꯣꯏꯗꯅ ꯆꯠꯂꯝꯃꯒꯅꯤ ꯍꯥꯏꯗꯨꯅ ꯃꯔꯝꯗꯤ ꯃꯃꯥꯡꯗ ꯄꯣꯔꯨꯟꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯅꯤꯡꯕꯒꯤ ꯋꯥꯐꯝ ꯀꯌా ꯑꯃꯁꯨ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ ꯁ꯭ꯂꯣꯛꯅ ꯄꯣꯔꯨꯟ ꯑꯃꯗꯤ ꯕꯤꯌꯣꯟꯒꯤ ꯑꯉꯥꯡ ꯑꯁꯤꯕꯨ ꯄꯝꯈꯠꯇꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤ ꯁꯣꯝꯗꯅ ꯔꯦꯒꯅꯔꯅ ꯁꯪꯗꯨꯅ ꯃꯆꯥꯅꯨꯄꯥ ꯕꯤꯌꯣꯟ ꯑꯁꯤ ꯅꯨꯄꯤ ꯑꯃꯅ ꯂꯥꯌꯦꯡꯕꯤꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗ ꯃꯃꯥ ꯂꯩꯒꯔꯊꯥꯕꯨꯁꯨ ꯆꯦꯜꯂꯛꯂꯤ ꯂꯩꯒꯔꯊꯥꯅ ꯄꯥꯈꯠꯅ ꯆꯦꯜꯂꯛꯇꯨꯅ ꯄꯥꯎ ꯑꯁꯤ ꯑꯩꯗꯤ ꯍꯧꯖꯤꯛꯇ ꯇꯥꯕꯅꯤ ꯃꯍꯥꯛꯄꯨ ꯀꯟꯕ ꯉꯝꯒꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯂꯥꯌꯦꯡꯂꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯃꯗꯨꯃꯛꯇꯤ ꯑꯩꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯏꯁꯣꯔꯗ ꯊꯥꯖꯕ ꯊꯝꯁꯤ ꯍꯥꯏꯔꯛꯈ꯭ꯔꯦ ꯂꯩꯒꯔꯊꯥꯅ ꯔꯦꯒꯅꯔꯗ ꯑꯃꯨꯛ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯝꯅ ꯊꯣꯛꯈ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯔꯦꯒꯅꯔꯅ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯩꯒꯤ ꯏ ꯆꯦꯜꯂꯤ ꯍꯥꯏꯕꯗꯨ ꯎꯠꯊꯣꯛꯅꯕ ꯍꯣꯠꯅꯔꯨꯔꯤꯕꯅꯤ ꯍꯥꯏꯔꯛꯂꯤ ꯔꯣꯂꯣꯁꯨ ꯕꯤꯌꯣꯟ ꯁꯣꯛꯑꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯄ꯭ꯔꯕꯞ ꯆꯦꯜꯂꯛꯇꯨꯅ ꯑꯁꯣꯛꯄꯁꯤꯡ ꯑꯁꯤꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯤ ꯑꯗꯨꯒ ꯔꯦꯒꯅꯔꯗ ꯅꯪꯅ ꯑꯉꯥꯡ ꯑꯁꯤ ꯃꯊꯛꯇ ꯀꯥꯍꯜꯂꯤꯕ ꯑꯗꯨ ꯑꯁꯣꯏꯕꯅꯤ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯔꯦꯒꯅꯔꯅ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯅꯈꯣꯏꯅꯤꯅ ꯕꯤꯌꯣꯟꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯗꯨꯝ ꯎꯗꯨꯅ ꯂꯩꯕ ꯑꯗꯨ ꯇꯣꯛꯂꯨ
ꯃꯍꯥꯛ ꯍꯧꯖꯤꯛ ꯆꯥꯎꯔꯕꯅꯤ, ꯅꯤꯄꯥ ꯑꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯇꯧꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯔꯣꯂꯣꯁꯨ ꯂꯥꯟ ꯃꯥꯏꯊꯤꯕꯒꯤ ꯃꯃꯤꯠꯇ ꯏ ꯀꯥꯗꯨꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯏꯊꯤꯕ ꯅꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ, ꯃꯇꯨꯡꯗꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯣꯏꯕꯁꯤꯡ ꯑꯁꯤ ꯇꯧꯗꯕꯅ ꯐꯩ ꯍꯥꯏꯔꯛꯂꯤ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯐ꯭ꯂꯣꯀꯤ ꯑꯁꯤ ꯏꯁꯤꯡꯗ ꯂꯨꯞꯇꯨꯅ ꯃꯉꯛ ꯈꯛꯇ ꯂꯤꯈꯠꯇꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯍꯦꯜꯒꯥ ꯂꯥꯛꯇꯨꯅ ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯐ꯭ꯂꯣꯀꯤꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯥꯏ ꯑꯁꯤ ꯀꯅꯥꯝꯇꯗ ꯎꯠꯄ ꯄꯥꯝꯗ꯭ꯔꯦ, ꯉꯁꯤ ꯂꯥꯟ ꯑꯁꯤ ꯃꯥꯏꯊꯤꯔꯤꯕꯁꯤꯁꯨ ꯑꯩꯒꯤ ꯃꯔꯝꯗꯒꯤ ꯃꯥꯏꯊꯤꯕꯅꯤ, ꯑꯩꯒꯤ ꯄ꯭ꯂꯥꯟ ꯑꯗꯨ ꯐꯦꯜ ꯑꯣꯏꯕꯗꯒꯤ ꯂꯥꯟ ꯑꯁꯤ ꯃꯥꯏꯊꯤꯔꯤꯕꯅꯤ, ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯃꯥꯏ ꯑꯁꯤ ꯊꯝꯐꯝ ꯂꯩꯔꯔꯣꯏ, ꯃꯌꯥꯝꯅꯁꯨ ꯑꯩꯉꯣꯟꯗ ꯊꯤꯅ ꯉꯥꯡꯅꯔꯅꯤ, ꯑꯩ ꯑꯁꯤ ꯏꯁꯣꯔꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯧꯕ ꯍꯥꯏꯕ ꯃꯤ ꯑꯗꯨ ꯑꯣꯏꯔꯕ ꯃꯥꯜꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯐꯝꯗꯗꯤ ꯑꯩꯅ ꯕꯂꯤ ꯀꯌꯥ ꯀꯠꯇꯨꯅ ꯃꯍꯥꯛꯄꯨ ꯄꯦꯟꯅꯕ ꯍꯣꯠꯅꯔꯨꯕꯅꯤ, ꯑꯗꯨꯕꯨ ꯊꯧꯖꯥꯟꯒꯤ ꯃꯍꯨꯠ ꯄꯥꯞ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯄꯤꯅꯕꯤꯔꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯐ꯭ꯂꯣꯀꯤꯁꯤ ꯌꯥꯝ ꯀꯞꯆꯔꯤ꯫ ꯍꯦꯜꯒꯥꯅꯗꯤ ꯊꯕꯛ ꯑꯁꯤꯗ ꯅꯪꯒꯤ ꯅꯔꯥꯟ ꯀꯔꯤꯃꯠꯇ ꯂꯩꯇꯦ, ꯏꯁꯤꯡꯗꯨꯗꯒꯤ ꯀꯥꯈꯠꯂꯛꯑꯣ ꯍꯥꯏꯔꯛꯂꯤ꯫ ꯁꯤꯗꯒꯤ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯑꯉꯥꯎ ꯑꯐꯩꯒꯨꯝ ꯇꯧꯔꯛꯄ ꯑꯁꯤ ꯇꯧꯔꯛꯄꯗꯒꯤ ꯍꯦꯜꯒꯥ ꯑꯁꯤ ꯐ꯭ꯂꯣꯀꯤꯕꯨ ꯍꯨꯟꯇꯣꯛꯑꯝꯃꯒ ꯆꯠꯈ꯭ꯔꯦ꯫ ꯐ꯭ꯂꯣꯀꯤꯅꯗꯤ ꯅꯪꯅꯗꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯣ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯂꯦꯒꯔꯊꯥ ꯑꯁꯤ ꯃꯁꯥꯒꯤ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯑꯁꯤ ꯆꯥꯝꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯍꯥꯛꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯁꯥ ꯑꯁꯤ ꯇꯩꯊꯣꯛꯂꯤꯉꯩ ꯀꯥꯐ ꯑꯁꯤ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯉꯛꯂꯤ꯫ ꯀꯥꯐꯅ ꯀꯝꯗꯧꯔꯤ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯂꯦꯒꯔꯊꯥꯅ ꯍꯤꯡꯂꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯤ꯫ ꯀꯥꯐꯅ ꯂꯦꯒꯔꯊꯥꯅ ꯏꯔꯨꯖꯔꯤꯕ ꯑꯁꯤ ꯃꯇꯦꯡ ꯄꯥꯡꯁꯟꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯁꯥꯎꯔꯒꯦ, ꯑꯗꯨꯕꯨ ꯁꯥꯎꯕꯗꯤ ꯉꯝꯗꯦ, ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ, ꯑꯩ ꯅꯪꯒ ꯂꯣꯏꯅꯗꯨꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯤ꯫ ꯂꯦꯒꯔꯊꯥꯅ ꯑꯩꯅ ꯅꯪꯕꯨ ꯀꯔꯝꯅ ꯑꯃꯨꯛ ꯊꯥꯖꯒꯗꯧꯔꯤꯕꯅꯣ? ꯍꯣꯏ, ꯑꯩꯅ ꯅꯪꯒ ꯂꯣꯏꯅꯗꯨꯅ ꯂꯩꯕꯁꯨ ꯉꯝꯒꯅꯤ, ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯌꯥꯕꯁꯨ ꯉꯝꯒꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯒꯤ ꯂꯝꯁꯤꯡ ꯑꯗꯨ ꯃꯨꯟꯈꯤꯕꯒꯤꯗꯃꯛ ꯉꯥꯛꯄꯤꯕꯗꯤ ꯉꯝꯃꯣꯏ, ꯑꯗꯨꯒ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯅ ꯅꯪꯒꯤ ꯊꯋꯥꯏꯕꯨ ꯁꯣꯏꯗꯅ ꯂꯧꯈꯤꯒꯅꯤ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯅꯁꯥꯅ ꯌꯥꯖꯔꯕꯗꯤ ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯩꯁꯨ ꯌꯥꯔꯦ ꯍꯥꯏꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯔꯦꯒꯅꯔ ꯑꯁꯤ ꯃꯁꯥꯁꯦ ꯁꯣꯛꯄ ꯍꯦꯟꯃꯟꯕꯗꯒꯤ ꯃꯌꯨꯡ ꯍꯥꯟꯕ ꯃꯇꯝꯗ ꯏ ꯑꯣꯏꯅ ꯍꯥꯜꯂꯦ꯫ ꯃꯁꯥ ꯑꯁꯤ ꯑꯁꯨꯝꯅ ꯁꯣꯛꯑ ꯐꯥꯎꯕ ꯃꯍꯥꯛꯅ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯇꯦ꯫ ꯔꯦꯒꯅꯔꯅ ꯍꯧꯖꯤꯛ ꯌꯥꯝ ꯋꯥꯅ ꯋꯥꯟ ꯇꯧꯕ ꯑꯁꯤꯗ ꯕꯤꯌꯣꯟꯁꯨ ꯃꯁꯥꯒꯤ ꯒ꯭ꯌꯥꯟ ꯑꯁꯤ ꯂꯥꯛꯇꯨꯅ ꯃꯃꯤꯠ ꯑꯁꯤ ꯇꯞꯅ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯔꯦꯒꯅꯔꯁꯨ ꯃꯆꯥꯅ ꯌꯥꯟ ꯇꯥꯔꯛꯄ ꯑꯁꯤꯗ ꯍꯔꯥꯎꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯆꯥ ꯕꯤꯌꯣꯟꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤ꯫ ꯕꯤꯌꯣꯟꯅ ꯃꯄꯥꯗ ꯑꯩꯅ ꯉꯁꯤ ꯇꯧꯔꯨꯔꯤꯕ ꯊꯕꯛ ꯑꯗꯨ ꯑꯆꯨꯝꯕ ꯊꯕꯛ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯄꯥ ꯔꯦꯒꯅꯔꯅꯁꯨ ꯕꯤꯌꯣꯟꯗ ꯃꯥꯅꯤ, ꯑꯆꯨꯝꯕ ꯊꯕꯛꯅꯤ, ꯇꯧꯐꯝ ꯊꯣꯛꯄꯅꯤ, ꯑꯗꯨꯒ ꯉꯁꯤꯗꯤ ꯅꯍꯥꯛ ꯊꯧꯅꯥ ꯌꯥꯝ ꯂꯩꯅ ꯊꯦꯡꯅꯩ ꯍꯥꯏꯗꯨꯅ ꯃꯆꯥꯗ ꯊꯥꯒꯠꯇꯨꯅ ꯋꯥꯈꯜ ꯆꯥꯎꯊꯣꯛꯅꯕ ꯐꯥꯒꯤ ꯇꯧꯔꯝꯃꯤ꯫ ꯕꯤꯌꯣꯟꯅ ꯃꯄꯥ ꯔꯦꯒꯅꯔꯗ ꯑꯃꯨꯛ ꯍꯌꯦꯡꯗꯤ ꯂꯥꯟꯒꯤꯗꯃꯛ ꯀꯔꯤ ꯄ꯭ꯂꯥꯟ ꯑꯃꯨꯛ ꯇꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯔꯦꯒꯅꯔꯅ ꯕꯤꯌꯣꯟꯗ ꯑꯃꯨꯛ ꯑꯩꯅ ꯍꯥꯟꯅꯗꯤ ꯊꯕꯛ ꯑꯃ ꯍꯦꯛ ꯇꯧꯔꯝꯗꯥꯏꯗ ꯏꯊꯦꯜꯁꯇꯦꯟꯒ ꯍꯦꯛ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯟꯅꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯃꯁꯤ ꯍꯥꯏꯔꯝꯃꯒ ꯕꯤꯌꯣꯟꯒꯤ ꯃꯅꯥꯛꯇꯒꯤ ꯔꯦꯒꯅꯔ ꯑꯁꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤ ꯎꯃꯪ ꯑꯃꯒꯤ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯤ꯫ ꯔꯦꯒꯅꯔꯅ ꯏꯊꯦꯜꯁꯇꯦꯟꯕꯨ ꯀꯧꯗꯨꯅ ꯑꯩꯅ ꯊꯥꯖꯩ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯅꯪ ꯁꯣꯏꯗꯅ ꯇꯥꯒꯅꯤ, ꯑꯩꯅ ꯐ꯭ꯂꯣꯀꯤꯒꯤ ꯋꯥ ꯏꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯋꯥꯔꯧꯔꯕ꯭ꯔꯥ? ꯑꯩꯅ ꯃꯇꯝ ꯆꯨꯞꯄꯗ ꯅꯪꯒꯤ ꯋꯥꯇꯕꯨ ꯇꯥꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯔꯦꯒꯅꯔꯁꯤ ꯍꯧꯖꯤꯛ ꯏꯊꯦꯜꯁꯀ ꯋꯥꯔꯤ ꯁꯥꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯊꯟꯗ ꯄꯉꯥꯡ ꯉꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯥꯒꯤ ꯑꯁꯣꯛꯄꯁꯤꯁꯨ ꯍꯦꯟꯖꯜꯂꯛꯄꯗꯒꯤ ꯏ ꯐꯥꯎꯕ ꯑꯣꯔꯤ꯫ ꯔꯦꯒꯅꯔꯅ ꯍꯧꯖꯤꯛ ꯐꯝꯕ ꯐꯥꯎ ꯉꯝꯗꯕꯗꯒꯤ ꯍꯤꯞꯊꯗꯨꯅ ꯏꯊꯦꯜꯁ, ꯅꯪꯅ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯂꯩꯔꯝꯂꯕꯗꯤ ꯅꯍꯥꯛꯁꯨ ꯄꯦꯔꯤꯁꯀꯤ ꯐꯖꯕ ꯑꯁꯤ ꯎꯔꯝꯒꯗꯕꯅꯤ, ꯅꯪꯅ ꯍꯥꯏꯈꯤꯕ ꯑꯗꯨ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ, ꯄꯦꯔꯤꯁ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯑꯣꯏꯔꯝꯂꯦ, ꯑꯗꯨꯒ ꯑꯩꯅ ꯁꯤꯇꯤ ꯑꯁꯤꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯅꯕꯒꯤꯗꯃꯛ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯍꯣꯠꯅꯒꯅꯤ ꯍꯥꯏꯗꯨꯅ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯦ꯫ ꯃꯌꯥꯝ, ꯉꯁꯤꯒꯤ ꯑꯦꯄꯤꯁꯣꯗ ꯑꯁꯤꯗꯤ ꯋꯥꯔꯒꯤ ꯁꯤꯟ ꯑꯅꯝꯕ ꯑꯣꯏꯕꯅ ꯋꯥꯔꯤꯁꯤ ꯈꯤꯇꯪ ꯇꯦꯟꯊꯣꯛꯈ꯭ꯔꯦ, ꯃꯁꯤꯒꯤꯗꯃꯛ ꯋꯥꯔꯧꯕꯤꯗꯅꯕꯁꯨ ꯍꯥꯏꯖꯔꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯃꯊꯪ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫